नुंगसिबदी थिंगबिगनु मदुगी महूत रेगुलेशन तौबियु उनब चटप मतम लेपियु इमा इपाना याना तिनरी हाइबा अंगांग नुपासु नुपिसु अनिमकना यामना नुंगाइजबा अमनी मखोइनसु ममा मपा अनिमकी चोपतनबा फिरेप लौसी हाइबसी खन्नरकनी अमसुंग पांगथोकनरकनी मसिदा ममा मपाना लाइरबा इना खुनबा मपा ममा मतिक साइ सादे यिंगबिगनु नुंगसिनबदी थेंजिलुरगदी हेनगलकनी अरोनबदसु चथरकनी नुंगसिनरिबा इसासिंग अदु ममित यामहंदबा फै मसिगिदमक्ता अकनबा फिरेप लेहनबा मरिन तावहंदबा चंगी नुंगसिनबदा वाबा मैचाक पुबा हाइबसी नाकल अनिमक्ता चिंगनबा याबा थबक मयाम अमा तौरक अगनी मसी अंगांग दसु लई खंगनबा थमनिंगदबा खंगनबा अमा लेतना लाइरिक हैनिंगदबा मखल मखलनी पुमनमक्सी ममा मपा ओइबा अखोइना खंगबिगदबनी मनुंग मतम सारअबा कांदा इसाना पामबदु लौनो हाइबसिदा थमोइ सेंगना लेप्तुना लैबा मखोइनसु इलहनबा चंगी नुंगसिनबा लाइना लौगनु हाना लाकपा लंबिदुदगी अफबबु ओइरबसु फत्तबबु ओइरबसु पुंहोंग होंगनबा ngamba इनखलकपा पाखंग लैसाबगी अरुबा ताइबंग अमनी अंगांग अमसुंग स्मार्टफोन अतोपा अंगांगसिंगदा मखोइगी मथौ पांगथोकपदा ख्वाइदगी थवा सारक्त्रिबसी मरम अमसु स्मार्टफोन सी ओइ अंगांग अयाम्बा मसिदा एडिक ओइ स्मार्टफोन असी कानाबतना पिकथनबा मतम सिगी खुलाई अमनी सुमना सिजनरकलबदी महै तंबा महैरोइसिंगिदी लाइब्रेरीनी अफाव अफावबा प्रोफेशन कयागी लेक्चर क्लास तगी हेना कानरबा थियोरी अमसुंग प्रैक्टिकल कुमई फियोंग खंगनिंगबा अयाम्बा खंगबा ngamlaba गूगल तोंगान एप्स कया यावबा खुलाइनी साननिंगबा मीगा वारी साबा यारबा अदुसु सक उन्नरगा साबा याबा कैमेरा रेकॉर्डर न सिंगबा अना अयेकी सौराकपा अमा डॉक्टर दा हंगबा यारबा टिकेट बुकिंग की पैसा थाबगी मई इसिंगी टैक्स फावबा थिनरी कानबसी लौदुना लैरबदी स्मार्टफोन फै हाइजबनी मथक्ता पंजरीबा कानबसी लौदना गेम ता सानादुना मसिदा येंगदुनाता फत्तबा सिनेमा ऑप्शन यावबा मयाम अमा येंगदुना लैबा मीबु मिंगचत थीनबा असाबा वीडियो क्या सेमबा कानदबा ngakta तौदुना लैबा मरमना फख्रबा मतमगी कानख्रबा खुलाई असा फत्तबा पोट ओइना उहल्ली अमसुंग मसिगी मरमदा थवोइना खना नैनाहल्ली चुम्मी फख्रबा पोसी फत्तना सिजनरबदी मसिना मांगहनगदबा मयाम अमा लै अदुबु ममा मपाना कंट्रोल तौबगी मतुंग इल्ली हाइबताई अयाम्बना मोबाइल फोन सी मचाना लैबियु हाइदुना निंगाई तौरबा कांदा खक लै माना लैबियु हाइरिबसी ममानबना मोबाइल लैबगी नुंगाइबदु लैबगिनी हाइबदी गेम सानबा नुंगाई सिनेमा येंगबा नुंगाई हाइबदु लौरगा लैबियु हाइदुना निंगाई तौखिबनिना लैरबा कांदा गेमगा सिनेमागा थवाई लुपखिबनी अयाम्बा अंगांगदी मेसेज थानबदा थबक यामना चिनबगुम उरी सिदगी हेना साथीबदी नुमिदांगदा वीडियो कॉल न सिंगबा तौबसिनी पुमनमक्सी ओइदुनसु सिजनबदा कंट्रोल तौबिबा याय मरमदी मसिगी कानबा असिना नियम चुमना सिजनरबदी मिपुम खुदिंगदा ओइजदबा लैरोय खुदम ओइना लाइरिक तंबदा पुहंदबा नुमिदांग पुंग 8 मुक ताबदा लौसिलगा थंबा कानबा एप चंगदुना येंगहनबना चिंगबा तौबा याय नहानिना गेम साननु हाइबा यारोय अदुबु नोंगबदा पुंग अमदगी हेना सानबा यारोय हाइबना चिंगबा पुंगसिंग कक्तुना थंबा यारी अंगांगदी थिंगबतबु सावबनी फजना रेगुलेट तौबिरबदी सावदबनी कानख्रबा पोसी अंगांगसिंगना फजना सिजनबा ओइसनु मथक्ता पंजखिबा कुनगा माथोय सुबा सहीदा मीडिया किंग ओइसी हाइबदु स्मार्टफोन सिजनबा कंप्यूटर पाइबदी यामना हेना हैतबा यादे मरम असिना मखुत मसा सिंगनबा अथुबदा वखल खनबा ngamnaba मखल कयागी गेम सानसनु मतमदी अंगांगदुना तानरगा पुंगसिंग लेपियु
Haksang soktaba magi mathaudabu yamna sokloidabasi pung amakhaktani. Khara hena khangminanaba aphafatana inazage. Manipurgi mama mapa singna toina wajaduna hangba wahangsi aigi isasi smartphone sida game sanaduna talei kamdauge. Wahang sigi paukhum phajana piba changbana wareng macha sigi pandamni tawbatabu mathaktasu panjakhre pot khudningi kanadaba leigani kanaba ngakta ngamnamak tawba ngamdrabasu kanadabasu chada mangadagina tara khak tawba phawba fai khanjai adubu handakti smartphone gi khuthangdagi e-learning gi wakhalon lehan khibasina phajana siznarabadi masagi oiba lawsingdu yamna hengatkani. Smartphone amagi kanaba ahanbada phone asi paibana malemga aiga samnarabani malemgi e-paw khunai longi lengak lon satbet longi haifet yamna khangba yaragani aphaw megi wangang taba ai balairik paba Google na oja oiduna khangningwa ayamba khangba yaragani isam samna nangbu malemda hinghanbada masigi mateng sawi. Anisubada phone asina kumai phiyong isai nongmai lila drama cinema chingba wattana yawi thabak sururaga natraga lairik pabada warakpa matamda pothage hairabadi taba yengba yai malemgi fajaba kumhai phiyong lila drama cinema na chingba yawgani masidasu naha oinadi life skill ga motivational ga oiba mayam ama yawbadu yenghanbiba phai. Ahum subada GPRS yaubana lambi khangba leifam khangbana thibada yamna komhalli maru oina huran chanthi phabana chingba phawba tongan ba devices naduna laina khangba ngammi loinana mangba matamda thiba lai saukhatpa lamdadi angang amasung huida GPRS yamna happy mari subada hautokpa amasung ningsing hanbadasu sizinai Anoba malemgi chathanariba punsi mahingsida tumbada pena ondana tumba yarakte. Haksangnadi tumninglaba thabakki pungsingnadi yaraktaba matamda thabak lay haiduna pungpham ningsinghanba nangna pamba matamda haudokpasi phone alarm piraga haudoi manga subada data transfer tawbasini ngasigi aina maru oiba chesang photo sidagi hendoktuna sen thaba mai isingi sankak thiba pumnamak yahalli khwaidagi nungaibadi account paisa haplakpa lokthokpa loinamak message tharakpanina paisagi saga sading khorpa nungai taruk subada online da pot yonba leiba thabakki form loba pisinba parikhyagi phal yengba yadaba leite haibatai taret subada sizinaduna kanaba launaba pot mayam ama yawbaga chap manai. Smartphone ayambada camera, recorder, calculator, lighter, calendar, watna yawba maramna mi amada khudongchaba yamna pi mathakta panjariba singsida chaurakpa smartphone gi kanabani adubu sizinaba haitabadi amangba lei video calling da doctor ga wari saba yai arapada yum kai keba mauba pot leibada pot ki masak uhallaga khalakpa unadraba marimata maiga onsanaduna wari saba masi nattaba mangningai oibasu yamna lei mangningai oibadu ngakta siznara abadi crime ama tawbagi apha apun phawba leiribasini. Phone asigi phattabasing ahanbada smartphone asi lairik laisu paringaida meeting tawringaida disturb yamna tawi asitanatana gari thauringaida masana control tawdabana accident thokpagi sang yamna wangi ani subada mayamga tinabadagi tongana leihalli phone asibu pairagadi pairibaduna managta kana sujanghaningde pulap phaminaba phawbada magi phone du metuna amatta kaunadana leiba ngamlibani ahum subada kanadabada pangsin sazinaduna arembada paisa yamna salhalli thagi setting da changdaba yadaba sengsa ki setting tawdaba yadabagum phone gi su paisa chatli kanadabada sazinarabadi aremba paisa du manghalli mari subada haksang da manghanbadi okhak yami
masigi arangba screen asina mit yamna sokhalli unsagi cancer nahalli. Cancer asi network web nani hairi. Tumba yadabasi mobile yamna yengba ayambada thokalli. Masina narakpa yabagi maru oihalli, haksang sonthahalli. Mga subada macha dhar tanba matik hantahalli haibasi masak naiba Dr. Kiana mod piri. Taruk subada game sanabada addict oiba angang natraga ahal game sanabada thawai yauba nupi nupa yamna leiri kayamuk thawai yaubagi haibada game sida sanaragadi hotnagani sanaringaida wa ama haiba taroi angang phauba game sanaba phangaroi khanbada lairik pau yajibani khwaidagi luribana sanaba adu mahak masana control tawba ngamlaktabasini game addict hairibasi. Asumna mobile na manghanba extreme case kaya leiba maramna smartphone sing asi asuki matik fatana khanai. Masidi sezinariba midugi makha poli maram asina kaidawngaidasu phone asina ngamhalloidabani. Phone asina mangbagi nainabada angangdadi aduki matik hena manghalli angang singin nauriba brain athot pasadong amasung saruda radiation ga yamna naksinnabanina afaba oide masina makoigi behavior dasu yamna kaihali masana radio wave nina brain dadi isokta sokalli. Phone asina angangi mahai masing tambada game guma sanaba ka hena entertainment yengningba kangbuda yamna akaiba pi kariguma kanda parikhyada mobile sizinaduna nattaba pambai ama oibagi khudam yamna lei adu oirabadi kari tauba tai akhang ahisingna haibagi matung inna makhagi wafamsing asi thambi madudi ahanbada yariba makhai jahi 13 ki makha smartphone pahendaba paikrabasingna kuina pahendaba maramdi habit haibasigi nature oikhigatabanina habit oihandaba phai ani subada mama mapagi pamjabadu angangda khanghanba yamna maru oiribadi imungi mama mapa amasung masagi nungsinaba loinabagi nungaibado wangkhathanba. Ahum subada thabak oina pangthokpa yaba daily routine ama sembiba masi yamna kanaba ground rule da yumpham oigadabani. Mari subada phamba nattaba lengkhotpana namba thabak khara tawhanba phai kudam oina hai lei ising saiba ingkhol ising saiba wairam silhanba potchai sengdokhanba tauba yai. Mga subada sak saminaba thabak taubada makhoi yauhanbagi chatnabi ama hodokpa. Taruk subada lamchat sajat samdokpi hoba makhoibu ikai khomnaba utpiba tauriba thabak khudimak thagatpiba mathau tai. Taret subada angangi pocket money manage taubiba mathau tabadagi hena pidaba chang ama chapsana adun pibiba. Nepal subada mana haining bapumba haihanba yumgi daita masa masa sinaba pakon khara adum masizanba phai. Nepal subada mamanaba singda role model oihanaba hotnaba angangi nang phau haibadagi namanaba tawna taw tamnaba asumna matam naina larik pau haibana taningba helhalli. Tara suba amadi aroibadana anganga loinana injang semba sak thongminaba punna saminabasi tawdaba yadaba amani kaubiganu. Mahakna tawbada afaba phattaba pumbadadi thagatpiyu. Khwaidagi maru oina makhoibu luna tawbiyu. Angang sembada ozagi thaudang. Malemsida oza haibadi sentakpa haibasigi makuttagi satkhidaba presidentagi hauraga laumi senmi phauba yauna oirakhidaba leite. Pumnamak ozagi makuttagini. Adunabu ozasi mi saba engineer haibadi human engineer kauribani. Malemgi saukhat palam ayambada ozabu wangna thami. Adunani Malemgi su ozagi namit lei. Bharat ki su ozagi namit lei. Haukiba October ki tang 12 ing sok 1938 ki Kungamapan suba UNESCO gi General Conference ta November 13 da ozagi namit Malemgi oina pangthoknaba warep lauraga October 5 asida Malemgi ozagi namit pangthoki. Adubu
इहान हानदी ing lising amaga chamapan marfudara humduigi October mangada malemgi ozagi namit pangthoki. Kona UNESCO na official oina lauthokpagi wani. Maramdi mipum tingna oza yauna aphaba makul leiba lairik matam ama purakpada ozagi thaudangdu miyam hupna khangminabani. Bharat ki oinasu ozagi namit asi September gi manga khudingi ing lising amaga chamapan hompuga humdoidagi hauraki. Namit asi Bharat ki President oiramba ozasu oiramba Dr. Radhakrishna gi mapuk namitni. Leibak ama sembada mahay masing haiba changi. Mahay masing asi takpi tambigadabani. Aphaba magun yawba larik tambagi kanglon liknam leiba lamdi masana thuna saukhatli. Adum oina awangba thaki larik haiba UK, USA, pumnamak phabana Singapore, Japan, China, South Korea, Canada, Czech Republic na singba panbayay. Ozagi ikai khumnabasi America da Ozaga scientist khaktabu VIP ni haina lawi. France ta Oza khaktada makhoigi FX code ki phazana urami. Masi Jagoi, Isai, Lilada, Chatnariba, Ozabu ikai khumnabasi Larik tampham-dadi mangkhre haibatai. Tawbabudi tamliba lairik si nongsup kini. Manipur-dadi ngasigi school, college asigum leiduna haibadi formal education leitrabasu informal education gi mafamdi yamna leirammi. Isam-samna yausangi thabal chongbada ahal kharana makok chingduna isai hanba naha pakhang leisabi singna khumba tangkhraba informal education gi part amani. Asumna laibung phamba phungawari libana chingbase masisu saruk amani. Adunani thainagi ahalamal singna laisu yamna yaurumliba. Lai haraubasina amata watraba bukaini. Tamna hongpagi matung inna larik yaudaba yaraktabadagi larikta thawai yauduna laisu hundoklamlabani. Aikhoigi laibak thiba haigadra phaba haigadra Sahebna nongsup lomgi larik matam si hodokpani. Loi mapuna tamhanba larik makhoigi yenglaga tauramba yai. Ayambana khangbire makhoina lakpasi ing lisingamaga chanipani. Lalonba lakpadagi loi chankhibani. Lalonbaga lengakpaga mamaida punsankhibani. Makhoina nongsup lomgi larik matam si hodokhibasu makhoigi kanabada yumpham oibani. Maramdi loidi chalaba masida tauribasi maru oina resource mayam pekpa aduga makhoigi kaithel oibani. Adubu loan lady faunadabana yamna hena makhoigi interesta thabak tawbadu khumang sausilamde. Ing lisingamaga chanipan kuntraga mangadagi Thomas Babington Makle kauba khang haiba nupa amana Bharat laktuna fazana thizin humjinba tawraga yamna akuppa report ama Bharat ki lairik matam sigidamakta puthoki. Mahak ki lairik matam asi utilitarian da yumpham oi haibadi matam duda Britain gi industrial revolution gi kanna thawa yawba matam ni maram asina class mayam puthokpasi loisang khudingda thabak tawhanduna makhoina apamba moongda lengakpa ngamnaba atopa amana lairik haigalakpa Yorokpana lol khangbagi pau phaunaba ngamdaba haibadi communication gap adusu phanayamna safaki. British amasung Bharat ki migi marakta asauba thongsi lairik tambana oikhi. Lairik pu tamlabadi thabak phanglammi. Thabak phangani talapsani. Income phazana laini. Isa isu semba ngamgani aphaba mari mata lairani. Sel thumgi financial security laigani. Adunani ngasi fauba lairik yamna tambadi thabak awangba phangani khaliba. Tolopu charabadi business sauna tauba madudagi pion haibadi group D da thabak tawriba singna hena luna lawriba ikai khomnariba. School college ta tamliba pumba productive oide. University da tamliba pumba ngasigi problem mayamsi thengnabada chanaba oide. Aikhoi basic knowledge of using land water amasung plant fauba leite. Basic oikraba maru oikraba lam ising
amasung upal wapal phajana hena faragadabu pungloi loire labuk leitre pa turen loina mangle upal wapal amata leitre matam ama ipa ipuna lamdam sida leiba pa ching turel labuk lamhang upal wapalgi kanaba mayam loduna mapanda pot puthokpada oiramba lam adu ngasidi nidradi hingba ngamdaba lam oire maramdi larik matam asina mipam khuding samada chama loisangda thabak tawbasina pumnamakki mang oire